ꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯈꯪꯕ ꯈꯔ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯃꯇꯧ ꯀꯔꯝꯅ ꯒꯨꯒꯜꯒꯤ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯍꯥꯡꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯒꯨꯒꯜꯗ ꯑꯩꯈꯣꯏꯅ ꯖꯤꯃꯦꯜ ꯍꯥꯏꯅ ꯁꯔꯆ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯈꯥꯒꯤ ꯖꯤꯃꯦꯜꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯑꯦꯟ ꯑꯦꯀꯥꯎꯟ ꯍꯥꯏꯁꯤ ꯆꯪꯕꯤꯔꯣ ꯏꯁꯥꯒꯤ ꯐꯥꯔꯁ ꯅꯦꯝ ꯃꯦꯟꯕꯤꯔꯣ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯃꯦꯟꯕ ꯌꯥꯏ ꯏꯁꯥꯅ ꯑꯣꯏꯍꯟꯅꯤꯡꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨ ꯐꯥꯔꯁ ꯅꯦꯝ ꯑꯃꯗꯤ ꯂꯥꯁ ꯅꯦꯝ ꯃꯦꯜꯂꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯌꯨꯖꯔ ꯅꯦꯝ ꯏꯁꯥꯅ ꯑꯄꯥꯝꯕ ꯈꯟꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯏꯁꯥꯅ ꯁꯦꯝꯗꯣꯛꯄꯤꯔꯒ ꯏꯁꯥꯅ ꯃꯦꯟꯅꯤꯡꯕ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯁꯦꯝꯗꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯄꯤꯔꯒ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯄꯥꯁꯋꯥꯔꯗ ꯑꯃ ꯀ꯭ರಿꯌꯦꯠ ꯇꯧꯕꯤꯔꯣ ꯄꯥꯁꯋꯥꯔꯗ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯅꯝꯃꯅꯤ ꯅꯦꯛꯁꯇ ꯅꯝꯃꯕ ꯃꯇꯨꯡꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯝꯃꯒꯅꯤ ꯑꯦꯀꯥꯎꯟ ꯑꯁꯤ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯝꯃꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯆꯠꯂꯒ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯀꯤꯗꯃꯛꯇ ꯅꯦꯛꯁꯇ ꯅꯝꯕꯤꯔꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯝꯃꯕ ꯃꯇꯨꯡꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯑꯃꯈꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯂꯥꯛꯀꯅꯤ ꯂꯥꯛꯏꯕ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯑꯗꯨ ꯁꯤꯗ ꯅꯝꯕꯤꯔꯅꯤ 726085 ꯑꯗꯨꯒ ꯚꯦꯔꯤꯐꯥꯏ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯦꯜ ꯑꯥꯏ ꯗꯤ ꯂꯩꯔꯒꯗꯤ ꯏꯁꯥꯒꯤ ꯃꯦꯜ ꯑꯥꯏ ꯗꯤ ꯑꯃ ꯍꯥꯞꯄꯤꯌꯨ ꯔꯤꯀꯕꯔꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯦꯀꯥꯎꯟꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯀꯥꯎꯈꯤꯕ ꯈꯣꯠꯈꯤꯕ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯀꯥꯟꯗ ꯔꯤꯀꯕꯔꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯃꯨꯛ ꯕꯦꯛꯑꯞ ꯇꯧꯕ ꯌꯥꯅꯕ ꯔꯤꯀꯕꯔꯤ ꯏꯃꯦꯜ ꯅꯝꯃꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯃꯦꯟꯕꯤꯔꯅꯤ ꯏꯁꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯃꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯏꯁꯥꯒꯤ ꯖꯦꯟꯗꯔ ꯆꯨꯁ ꯇꯧꯔꯅꯤ ꯃꯦꯜ ꯑꯣꯏꯔꯒꯅ ꯃꯦꯜ ꯐꯤꯃꯦꯜ ꯑꯣꯏꯔꯒꯅ ꯐꯤꯃꯦꯜ ꯑꯄꯥꯝꯕ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯆꯨꯁ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯃꯨꯛ ꯅꯝꯃꯅꯤ ꯅꯦꯛꯁꯇ ꯅꯝꯃꯕ ꯃꯇꯨꯡꯗ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯂꯥꯛꯑꯅꯤ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯅꯤ ꯑꯩ ꯑꯦꯒ꯭ꯔꯤꯗ ꯅꯝꯕꯤꯔꯅꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯂꯣꯏꯔꯦ ꯏꯁꯥꯒꯤ ꯃꯦꯜ ꯑꯥꯏ ꯗꯤꯗꯤ
ꯏꯁꯥꯅ ꯁꯤꯗ ꯊꯣꯛꯏꯕ ꯑꯁꯤ ꯏꯁꯥꯒꯤ ꯃꯦꯜ ꯑꯥꯏ ꯗꯤ ꯑꯣꯏꯔꯒꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯑꯁꯤ ꯍꯦꯟꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯞ ꯑꯩꯈꯣꯏ ꯒꯨꯒꯜ ꯑꯦꯀꯥꯎꯟꯗ ꯆꯪꯉꯒꯅꯤ꯫ ꯒꯨꯒꯜ ꯑꯦꯀꯥꯎꯟꯗ ꯆꯪꯉꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯕꯁꯤꯗ ꯆꯪꯉꯒ ꯏꯁꯥꯒꯤ ꯁ꯭ꯇꯦꯞ 2 ꯚꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯅ ꯑꯃ ꯌꯥꯎꯋꯦ꯫ ꯑꯦꯀꯥꯎꯟ ꯑꯁꯤ ꯍꯦꯟꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯞ 2 ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯣꯟ ꯇꯧꯕꯤꯌꯨ꯫ ꯉꯁꯥꯏ ꯏꯁꯥꯅ ꯁꯦꯝꯈꯤꯕ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯁ꯭ꯇꯦꯞ 2 ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯉꯁꯥꯏ ꯅꯝꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯃꯊꯟꯇ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯆꯣꯡꯊꯣꯔꯛꯑꯦ꯫ ꯑꯗꯨꯒ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤꯗꯃꯛꯇ ꯅꯦꯛꯁꯇ ꯅꯝꯕꯤꯌꯨ꯫ OTP ꯑꯃ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯁꯤꯗꯒꯤ ꯂꯥꯛꯀꯅꯤ꯫ ꯂꯥꯛꯏꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯗ ꯂꯥꯛꯏꯕ OTP ꯑꯗꯨ ꯁꯤꯗ ꯅꯝꯕꯤꯌꯨ꯫ 812370 ꯑꯗꯨꯒ ꯅꯦꯛꯁꯇ ꯅꯝꯕꯤꯌꯨ꯫ ꯑꯗꯨꯒ OTP ꯑꯗꯨ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯔꯟ ꯑꯣꯟ ꯍꯥꯏꯁꯤꯗ ꯅꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯚꯦꯔꯤꯐꯥꯏ ꯇꯧꯔꯦ ꯑꯗꯨꯒ ꯁ꯭ꯇꯦꯞ 2 ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯣꯟ ꯍꯥꯏꯅꯁꯨ ꯇꯧꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯁ꯭ꯇꯦꯞ 2 ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯀꯥꯎꯟ ꯑꯁꯤ ꯃꯦꯜ ꯑꯥꯏ ꯗꯤ ꯑꯃꯗꯤ ꯄꯥꯁꯋꯥꯔꯗ ꯈꯪꯉꯒꯁꯨ ꯂꯣꯒꯏꯟ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯂꯣꯒꯏꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯑꯃꯈꯛ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯍꯥꯟꯅ ꯊꯥꯒꯅꯤ꯫ ꯀꯣꯗꯇꯨ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯜ ꯑꯗꯨ ꯂꯣꯒꯏꯟ ꯇꯧꯕ ꯌꯥꯒꯅꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯒꯏꯟ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯕꯦꯛꯑꯞ ꯀꯣꯗ ꯍꯥꯏꯔꯤꯁꯤ ꯕꯦꯛꯑꯞ ꯀꯣꯗꯀꯤ ꯀꯥꯟꯅꯕꯅ ꯀꯩꯒꯨꯝꯕ ꯄꯥꯁꯋꯥꯔꯗ ꯀꯥꯎꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯀꯥꯟꯗ ꯕꯦꯛꯑꯞ ꯇꯧꯈꯤꯕ ꯀꯣꯗꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯦꯀꯥꯎꯟꯒꯤ ꯄꯥꯁꯋꯥꯔꯗ ꯔꯤꯁꯦꯠ ꯇꯧꯕ ꯌꯥꯒꯅꯤ꯫ ꯁꯦꯠꯑꯞꯁꯤꯗ ꯆꯪꯕꯤꯌꯨ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯒꯨꯒꯜ ꯀꯣꯗꯅ ꯁꯨꯃꯥꯏꯅ ꯁꯣ ꯇꯧꯔꯛꯀꯅꯤ꯫ ꯁꯤꯒꯤ ꯁꯣ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯏꯁꯥꯅ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯦꯞ ꯇꯧꯔꯒ ꯊꯝꯕꯤꯒꯦꯔꯥ ꯑꯃ ꯊꯝꯕꯤꯔꯣ꯫ ꯊꯝꯕꯤꯔꯀꯥꯟꯗ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯒꯨꯒꯜꯒꯤ ꯄꯥꯁꯋꯥꯔꯗ ꯖꯤꯃꯦꯜꯒꯤ ꯄꯥꯁꯋꯥꯔꯗꯁꯦ ꯀꯥꯎꯈꯤꯕ ꯃꯇꯝꯗ ꯕꯦꯛꯑꯞ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯔꯒ ꯀꯥꯎꯈꯤꯕ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯔꯤꯁꯦꯠ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ꯫ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞ 2 ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯃꯦꯜ ꯆꯪꯕꯤꯔꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯄꯥꯁꯋꯥꯔꯗ ꯅꯝꯕꯤꯔꯅꯤ꯫ ꯄꯥꯁꯋꯥꯔꯗ ꯅꯝꯃꯕ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯅꯝꯕꯤꯌꯨ꯫ ꯅꯦꯛꯁ ꯅꯝꯕ ꯃꯇꯝꯗ ꯉꯁꯥꯏ ꯁ꯭ꯇꯦꯞ 2 ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯈꯤꯕꯗꯨꯒꯤ ꯃꯔꯝꯅ ꯁꯤꯗ 6 ꯗꯤꯖꯤꯠ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯑꯃ ꯑꯩꯒꯤ ꯉꯁꯥꯏ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯗ ꯊꯥꯈ꯭ꯔꯦ꯫ ꯃꯈꯥꯗ ꯅꯝꯕꯤꯌꯨ ꯍꯥꯏꯔꯦ꯫ ꯑꯗꯨ ꯅꯝꯒꯗꯧꯔꯤꯕ ꯀꯣꯗ ꯑꯁꯤ ꯏꯁꯥꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯅꯤ꯫ ꯂꯥꯛꯏꯕ ꯀꯣꯗ ꯑꯗꯨ ꯁꯤꯗ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯅꯦꯛꯁꯇ ꯆꯠꯂꯅꯤ꯫ ꯁꯤꯗ ꯂꯣꯏꯖꯔꯦ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯀꯃꯥꯏꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁ꯭ꯇꯦꯞ 2 ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯒꯤ ꯃꯦꯁꯦꯖꯇꯨ ꯁꯤꯗ ꯂꯥꯛꯑꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ
ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫